Manipur State Kala Academy Lifetime Achievement Award 2023 Panglakkhraba Thoidingjam Tombi Singh bu OAKPAGI THOURAM ama Thoidingjam SAGEI na SINDUNA Thoidingjam LAIREMBI MASAIGON KHURAI da PANGTHOKKHRE hariba THOURAM aduda Thoidingjam Jiten Singh KHURAI taba SAGEI piba lamlai Thoidingjam Braja Mohan Singh Uyumpok amadi Thoidingjam Ivomcha Singh Wangoina Thouramgi athoiba mitunglen Singh oina saruyaki lonena Dr. Vizoy Singh na Thouram aduda saruyaraduna haikibada Uripok canteen da leiba clinic humanida tha khudingi ahum suba thangsada Thoidingjam SAGEI gi chai homfamanga dagi mathakta leiba ahal Singh lemna laing bagi khudong chaba Singh asi miyamna su lobiyu haina appeal tawrakli koi Thoidingjam Tombi Singh Akademi Manipur State Kala Academy Lifetime Achievement Panglakkhraba ahan asina Manipuri damakta khwaimang kai thengi kangla board ki tawju mayam si masi akoi tawbasi da koi Manipur government sakhang pioba lifetime achievement si akoi ngasi koi SAGEI na koi punjam jaraga mahakopuri thoramni ahan nasi hojik sei bong da sore ahan nasi pusi nuchana amadi Manipur gi sewa makha tana tawbo ngamna ba ina Thoidingjam LAIREMBI da ni